Akisbani Imphal Nolini Devi na pau pajari ahan bada madu iba pau. Makui long di khulgi lomi amana popi thaba toktuna komla mai pakna puthopang gambagi dama Mukhyamantri na thagat ba phungdokre. Security Force na Rajanpur amasung Kangpokpi jila dagi khujukhulai kaya marum phagat pangamkhre. Amishung Myanmar da thokli ba irang loisil hana ba Bharat na hotna duna lakli haina mapan thauram mantralay na haidi. Raja asigi semilon phagat hanaba lomi singna kathokpa amaga loinana lauriba thaudangbo Mukhyamantri Nongthombam Biren singthakre. Social media da thagatpa mahaki post amada Mukhyamantri na Senapati jila gi Makui longdi da leiba lomi amana popi pambi tharamba toktuna Tamenglonggi komla mai pakna puthokpa ngambagi damak thagatpa phungdokhi. Makui longdi haiba khulasi Kangpokpi jila ga thangnana leiba Senapati jila gi manungda leiba khul amani. Popi pambi thabagi thabak toktuna lau singu da mai onchinduna chenmilon phagat hanaba hotnaba tai hainasu Mukhyamantri na makhatana phungdokhi. Amiromda lomi singna puthokliba potok singbu Raja asigi Horticulture Department ki makhada hangba organic outlet ka khuchamna tuna Imphal amati New Delhi da phanghanbagi thorang achijo achauba mai pakpa amani hairi. Raja asigi yaifanabagi damak lomi singda ahenba miteng thamduna hangduna lairiba labuk lamhang sing mahi marongna thalhanba amasung lau singubada mangjil thaba lamdam ama oinaba aikhoi punna hotnaminasi haina Mukhyamantri na appeal tawri. Senapati jila ki Naga People's Organization ki mihut chinga Mukhyamantri Nongthombam Biren ga mahaki secretariat ta garang unaduna Raja asigi sakhoi thorang ki matang da khanakre hairi. Maduda Raja Sarkar ki makhada paikhatpa tungan ba thorang singi kanaba mapung phana miyam da phanganabagi matang da khanaki hairi. Raja asigi tungan ba mafam singda security force na thihumbagi thabak leptana chathari. Manipur Police na ngarang khanghalakpagi matung inna Rajanpur amasung Kangpokpi jila gi singnaba mafam singda thihumbagi thabak chathabada khujukhulai kaya phagatpa ngamki hairi. Kangpokpi jila dagi phagat kiba kulai sing adudi magazine yawa AK-56 rifle ama 12-inch single bore barrel rifle ani amasung 7.62 ki mm ki maru tarani aduga Rajanpur jila dagi na 12G shotgun ama magazine yawa .22 ki automatic rifle ama single barrel rifle mapan magazine yawa country made 9mm pistol ama improvised motor ani motor bomb ama improvised motor bomb loaded taro Kenwood radio set ama 12 bore ki maru tara amasung 9mm ki maru mangani hairi. Amiromda Thawal jila ki manung chanba haureibi mayalikai dagi mioi ama brown sugar ni chingnaba pop purambadagi mau martyrs park dagi police na phabangamkhre. Mioi adudagi sapon kep tara da brown sugar ni chingnaba gram chama tara ni thoirom phangbangamki hairi. Thaudo adagi matang da mau police station na case ama lokhatkre. Ngasi malemgi wetlands day ni numit asi malemgi mafam kaya da paksana pangthoknari. Kumchi sahi ki hiramna wetlands and human well-being haibasini. Manipur da su numit asi Rajagi Directorate of Environment and Climate Change na sinduna ngasi Imphal gi Lamphel pataleba NIT East Campus da pangthokani. Forest Environment amasung Climate Change Mantri Thongam Biswajit amasung Water Resources Mantri Awangbuk Nyumai Thauramatuda saruk yakani. All Luktak Lake Areas Fisheries Union Manipur Allah Fumnasu Jampu Kangpok Floating Village Welfare Committee ga khuchamna tuna malemgi wetlands numit palan tawgani. Wetlands singna lauriba thodang sing malem sin thungna khanganduna haujik lairiba amasung lakadoriba mirol singi damak wetlands singak sentuna thamnabagi wakhalonda numit asi palan tawgani. Manipur Sarkar ke Social Welfare Vibhag na hangliba Women Helpline ki telephone line technical ki oiba kudong zadabadagi yadre hairi. Madamaduna kanagumbana Women Helpline da pau phaurakpa matamda mobile number 7005776144 da oina phone tawbiraknaba khangalakli. Ahanba Manipur Premier League Football singani kulumdoi kunmari gi joint winner SSU Singjamai amasung Asupi FA mauna oikhre. Imphal ki lamnom thongkong de leba artificial turf ground da chatharba league asigi final match January 28 da sanakhibani adubo match asi loisindringai da khudong sadaba kharadagi yaithoki loinana ngarang All Manipur Football Association na mari lenuba singa khanaraba matungda team ani asida joint winner pikibani adumakpo league asigi point khwaidagi yamna phangba team di SSU na oikhi
ताबीरिबा पावसी आकाशवाणी इम्फाल दकिनी भारत की युमथंगनबा लेबाक म्यांमार दा हौजिक ओइरिबा फिबम लोइसिनहनिबगी अपाम्बा मपान थौरम मंत्रालयना फुंगदोखरे ngarang New Delhi da pangmising da wangang bada mantrale asigi machin chatpa misak Randir Jaiswal na hai yumthang na balebak oibata na tana Myanmar gi madup ama oina lebak adure thokliba hingsa gi thabak sing lebhan na ba Bharat na matam kaya gi mamang dagi hotna duna lakli Myanmar ta oiriba phibam asiga mari leina na ungkhatna ribasing athuba matam da wari sana duna santi hanjal hatang ba hotna ba haibasi Bharat ki su apampani राष्ट्रपति द्रौपदी मुर्मू नंगसी हरियाणा की फरीदाबाद कुंठा तरेस सुबह सूरज कुंड इंटरनेशनल क्राफ्ट्स मेला लिसिंगनी कुनमरी हौदोगलगनी मेला असिदा भारत की इना खुलबा हैंडलूम्स हैंडीक्राफ्ट अमसुंग कल्चरल हेरिटेज उटकदौरी रशिया श्रीलंका म्यांमार मॉरिशियस जिम्बाब्वे युगांडा नाइजीरिया नामीबिया केनिया घाना अमसुंग इथियोपिया याउना तुंगान तुंगान बलेबाक यांखैरोमना मेला असिदा सरुक यागनी मेला असि मियामना येंबा यानबगीदमक था असिगी 19 फावबा चथगनी मेला असिगी थीम स्टेट ना गुजरात ना ओइबगा लोइनाना तंजानिया ना मपांग लेबाक अमा ओइना सरुक यारी भारत अमसुंग इंग्लैंड की अनिसुबा टेस्ट मैच ngasi विशाखापत्तनम दा सानबा हौरगनी मैच मंगा की सीरीज असिदा इंग्लैंड ना अमसिनोदा मंगजिल थारी हैदराबाद की राजीव गांधी इंटरनेशनल स्टेडियम दा सानखिबा अहानबा मैच इंग्लैंड ना भारत पो रन 9 दा माइथिबा पीखिबनी ngasi phongba pauche singi maru oiba pau singi damak hauje khetri mayum Premchand leide Premchand thagaching nolini Manipur news pauche gi ahan be headline asi president address ta Manipur shanti thamnabagi wafam yaukhidaba ningba kainingai ni haina congress makidagi thamnakhiba wafam asini pauche asigani sube headline na SDPO Anand Mihata Philip K Khongsai amasung Hemkholal Mate haktingana Chennai haiba masana yajakhrabani haina पुलिस ने थमलकिबा वाफम फोंगली पावसी इचल एक्सप्रेस की शु अनिसु हेडलाइन ओइरी इम्फाल फ्री प्रेस किना अहान बे हेडलाइन ओइरी लोनेना अतोबा पाउचे सिंगा तोंगान तोंगान बे हेडलाइन पिदुना फोंगली मिसिंग हेंगलकपा डेमोग्राफी की अहोंगबा यंगशिलगनी हाइना केंद्र मंत्री निर्मला सीतारामन ना फोंगलोखिबा वाफम संगाई एक्सप्रेस मणिपुरी एडिशन दा बैनर हेडलाइन पिदुना फोंगली FMR sana hankidaba center gi thausil Manipur gi chingmi singna singnarакle haina sanalebak pauksi gi ani sub headline piri Nagaland Mizoram gumna Manipur da su chingmi na border fencing khadana ba yedlakle haina sub headline piri pausi sanga express English edition amasung Manipuri edition animak lonena People's Chronicle ganfew melda tungan tungan be headline piduna fong buthainare bonupam pauksi gi ahan be headline da Finance Minister na interim budget lisingani kunmari puthokre haina fongli tax ta ahongbal hen khidre direct tax ta hanle ramba janada basing kokpikre haina ahan headline asigi sub headline piri headline asigi manungchana box item oina highlight tawduna union budget lisingani kunmari kunmangana awang nongpok amadi Manipur bu nathai biramle haina Professor Singlen Maisam thamakiba wafam headline piduna fongli Union budget puthokpagi pawasi naharol gi thodangda Lok Sabha mikhal mangoinana Modi gi aroiba budget puthokre haina banner headline piduna fongli budget puthokpagi pawasi Tamilong Times su fongbat thengnare Huenlan pawgi ahan headline asi kuki militant singi lan thingba ngamdre Moirangi thamapokpida ahumlak landarakre haina fongli Nolini Thagachari Premchand aroibeda maroiba paw amukhana Makuilong di khulgi lomi amana popi thaba toktuna komla mai pangna puthokpa ngambagi damak Mukhyamantri na thagatpa phungdokre Security Force na Churachandpur amasung Kangpokpi jila dagi khuju khulai kaya marum phagatpa ngamkhre amasung Myanmar da thokliba irang loisil hanaba Bharat na honaduna lakli haina mapan thoram mantralay na hairi pauloi jare